ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯦꯟꯊꯣꯏꯅ, ꯇꯥꯇꯣꯟ, ꯁꯤ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯣ ꯍꯥꯏꯕꯅꯤ, ꯑꯩ ꯈꯨꯠꯁꯤ ꯆꯟꯗ꯭ꯔꯦ ꯍꯥꯏꯕ꯫ ꯀꯗꯥꯏꯅ ꯄꯤꯔꯣ? ꯏꯁ, ꯁꯤꯗꯤ ꯆꯥꯎꯋꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯂꯣꯏꯅ ꯆꯥꯕ ꯉꯝꯒꯗ꯭ꯔꯣ? ꯍꯪꯒꯥꯝ ꯃꯀꯥ ꯑꯃꯅ ꯆꯔꯥ ꯐꯥꯔꯅꯤ ꯁꯤꯗꯤ꯫ ꯂꯣꯏꯅ ꯆꯥꯗꯣꯏꯅꯤ꯫ ꯅꯍꯥꯟꯁꯨ ꯑꯩꯅ ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯍꯦꯛꯑꯒ ꯌꯨꯝꯗ ꯄꯨꯏꯗꯅ, ꯑꯗꯨꯗ ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎꯁꯦ꯫ ꯀꯩꯅꯣ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕ, ꯑꯩꯗꯤ ꯆꯥꯔꯤꯈꯩ ꯄꯦꯟꯗꯦ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯎꯅ ꯆꯥꯖꯕꯗꯨꯅꯤ ꯑꯩꯅ ꯄꯦꯟꯖꯔꯤꯁꯦ꯫ ꯌꯦꯡꯉꯨ, ꯍꯪꯒꯥꯝꯗ ꯅꯠꯇꯦ, ꯁꯤꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯅꯪꯅ ꯆꯥꯅꯕ ꯉꯥꯛꯇꯅꯤ, ꯅꯅꯤꯡ ꯇꯦꯛꯈꯩ ꯄꯤꯖꯔꯗꯕꯅꯤ꯫ ꯏꯁ, ꯅꯈꯣꯏ ꯏꯃꯥꯒ ꯅꯪꯒꯅ ꯑꯁꯨꯛ ꯋꯥꯅ ꯊꯥꯖꯔꯒ ꯑꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯅꯣꯏꯗꯤ ꯀꯩ ꯌꯣꯟꯗꯣꯏꯕ? ꯌꯣꯟꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯗꯨꯗꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯗ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯆꯥꯎ, ꯅꯪꯅ ꯂꯦꯝꯃꯛꯄꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯣꯟꯒꯦ꯫ ꯏꯁ, ꯌꯥꯗꯦ ꯌꯥꯗꯦ꯫ ꯐꯖꯕꯁꯦ, ꯃꯤꯅ ꯄꯥꯝꯒꯗꯕꯁꯦ ꯍꯥꯟꯅ ꯌꯣꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯤꯅ ꯄꯥꯝꯂꯣꯏꯗꯕ ꯈꯜꯂꯒ ꯆꯥꯒꯗꯕ ꯑꯩꯈꯣꯏꯗꯤ꯫ ꯏꯁ, ꯀꯗꯥꯏꯗꯩꯅꯣ, ꯐꯖꯕ ꯃꯈꯩ ꯅꯪꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯇꯩꯗ ꯑꯩꯅ ꯅꯅꯤꯡ ꯇꯧꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ, ꯅꯅꯤꯡ ꯊꯨꯡꯍꯟꯗ꯭ꯔꯕꯁꯨ, ꯆꯥꯅꯕ ꯃꯅꯥ ꯃꯁꯤꯡ ꯐꯥꯎꯗꯤ ꯐꯖꯅ ꯄꯤꯖꯔꯒꯦ꯫ ꯅꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯇꯥꯀꯠꯇꯅ ꯂꯣꯏꯅꯃꯛ ꯁꯨꯅ ꯊꯥꯔꯕꯅꯤ꯫ ꯑꯗꯣ ꯑꯩꯁꯦ ꯇꯥꯇꯣꯟꯅ ꯄꯤꯖꯃꯟꯗꯅ ꯅꯣꯏꯔꯦꯉꯣ꯫ ꯅꯣꯏꯖꯁꯅꯨ ꯀꯩꯅꯣ, ꯑꯩꯗꯤ ꯀꯩꯝ ꯈꯟꯕꯤꯗꯦ꯫ ꯅꯪꯅ ꯅꯁꯥ ꯅꯎ ꯐꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯍꯣꯏ, ꯑꯗꯣ ꯑꯩ ꯁꯤ ꯍꯪꯒꯥꯝꯁꯦ ꯍꯧꯖꯤꯛ ꯊꯣꯡꯉꯨꯔꯗꯧꯅꯤ꯫ ꯅꯣꯏꯒꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯔꯅꯨ, ꯏꯃꯥꯁꯨ ꯑꯁꯣꯝꯗ ꯅꯥꯄꯤ ꯑꯅꯧꯕ ꯈꯔ ꯍꯧꯒꯠꯂꯛꯑꯦꯅ ꯃꯥꯜꯍꯧꯕꯅꯦ꯫ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯂꯩꯔꯗꯤ ꯀꯨꯏꯔꯅꯤ, ꯊꯦꯡꯁꯨ ꯊꯦꯡꯂꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯕꯗ ꯄꯨꯟꯅ ꯌꯥꯎꯔꯒꯦ, ꯑꯗꯨꯒ ꯂꯣꯏꯔꯒ ꯄꯨꯔꯛꯑꯒꯦꯀꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯃꯨꯛ ꯆꯩꯕꯤꯅꯤꯗ, ꯅꯪ ꯄꯨꯔꯛꯀꯅꯨꯗ꯫ ꯅꯪ ꯑꯗꯨꯝ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛ꯫ ꯑꯩꯒꯤꯗꯤ ꯍꯣꯔꯦꯟ ꯁꯤꯒꯤ ꯊꯕꯛ ꯈꯔꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯗꯨꯝ ꯊꯣꯡꯉꯒꯦ꯫ ꯑꯩꯅꯕꯨ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯑꯃꯔ ꯀꯩꯅꯣꯝ ꯑꯗꯨꯝ ꯍꯥꯏꯔꯗꯧꯅꯤ꯫ ꯍꯩꯃꯥ, ꯁꯥꯎꯈꯤꯅꯨꯁꯦ, ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯁꯥꯎꯕꯗꯣ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯈꯣꯏ ꯏꯃꯥꯅ ꯍꯦꯛ ꯅꯪꯉꯣꯟꯗ ꯉꯥꯡꯕꯗꯣ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯅꯥꯏꯌꯦꯕ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯦꯟꯅ ꯅꯪꯅ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯂꯤꯕꯅꯤ꯫ ꯉꯥꯡꯖꯁꯅꯨ, ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ, ꯑꯩꯗꯤ ꯀꯩꯝ ꯈꯟꯕꯤꯗꯦ꯫ ꯑꯗꯣ ꯑꯩ ꯊꯣꯡꯉꯨꯔꯒꯦ, ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯔꯛꯑꯒꯦꯀꯣ꯫ ꯑꯁ, ꯅꯪꯁꯤꯗꯤꯕ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯍꯥꯏꯁꯦ ꯈꯤꯇꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯕꯅꯤ꯫ ꯍꯣꯏ, ꯌꯥꯝ ꯄꯤꯖꯅꯤꯡꯕꯗꯣ, ꯏꯃꯥꯅ ꯉꯥꯡꯕꯒ ꯀꯩꯝ ꯆꯪꯗꯦ ꯑꯩ꯫ ꯇꯥꯇꯣꯟꯅ ꯍꯧꯅ ꯆꯥꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯇꯥꯇꯣꯟ, ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ꯫ ꯌꯨꯝꯁꯨ ꯅꯛꯅꯅ ꯂꯩꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟꯁꯨ ꯇꯧꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯍꯦꯟꯊꯣꯏ, ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯑꯗꯨꯗ? ꯑꯩꯅ ꯂꯩꯔꯝꯃꯅꯤ ꯈꯟꯕꯒ ꯇꯧꯕꯒ ꯆꯥꯄꯦꯠ ꯃꯥꯟꯅꯕꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯍꯩ, ꯅꯠꯇꯦ, ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯃꯤ? ꯅꯪ ꯄꯥꯕꯁꯦ ꯊꯕꯛ ꯆꯠꯀꯅꯤ, ꯑꯩꯁꯨ ꯀꯩꯊꯦꯜ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕ? ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯃ, ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ, ꯏꯟꯁꯥꯡꯗꯣ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯍꯦꯛꯑꯝꯃꯤꯅꯦ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯍꯥꯏꯃꯤ꯫ ꯑꯗꯣ ꯏꯟꯁꯥꯡꯗꯣ ꯍꯦꯛꯄ ꯂꯣꯏꯔꯕꯗꯤ ꯀꯣꯛ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯣ? ꯃꯇꯝꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤꯀꯣ, ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯅꯤ, ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯄꯣꯠ ꯅꯠꯇꯦ꯫ ꯂꯥꯛꯑꯣꯀꯣ꯫ ꯍꯣꯏ, ꯂꯥꯛꯑꯒꯦ, ꯆꯠꯂꯣ꯫ ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯄꯪꯀꯧꯗ ꯍꯦꯛ ꯀꯧꯔꯗꯅ꯫ ꯇꯥꯇꯣꯟ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯑꯩ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅ ꯊꯣꯡꯉꯒ ꯄꯨꯔꯛꯗꯧꯅꯤꯀꯣ, ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯃꯥ ꯍꯣꯏꯁꯨ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯏꯕꯥꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗꯣ ꯑꯗꯨꯗ ꯀꯣꯏꯔꯨꯁꯦꯕ ꯀꯣ꯫ ꯇꯨꯔꯦꯟ ꯃꯄꯥꯟꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯍꯣꯏ, ꯂꯩ ꯃꯌꯥꯝ ꯁꯥꯠꯂꯦ ꯍꯥꯏꯌꯦ, ꯑꯗꯨ ꯌꯦꯡꯉꯨꯁꯦ ꯍꯥꯏꯕ꯫ ꯑꯣ, ꯍꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯊꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯃꯥꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯩ ꯏꯕꯦꯝꯃ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯇꯥꯇꯣꯟꯒ ꯅꯪꯒꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯣꯏꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯆꯥꯎꯔꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯈꯔ ꯂꯥꯞꯅꯕꯅ ꯐꯩꯀꯣ꯫ ꯂꯩꯀꯥꯏꯅ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯅꯕ ꯍꯧꯔꯕꯅꯤ, ꯃꯗꯨ ꯅꯪ ꯄꯥꯕ ꯇꯥꯔꯗꯤꯅꯦ ꯃꯩ ꯍꯧꯗꯅ ꯁꯥꯎꯕꯅ ꯂꯣꯏꯔꯅꯤ꯫ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯕ? ꯃꯊꯧ ꯂꯩꯇꯕ ꯃꯤ ꯈꯔꯅ ꯃꯤꯋꯥ ꯍꯦꯛꯇ ꯉꯥꯡꯅꯔꯒ꯫ ꯍꯩ, ꯃꯤ
ꯑꯩꯅ ꯉꯥꯡꯅꯔꯛꯂꯤꯕꯁꯦ ꯅꯪꯅ ꯇꯧꯔꯨꯗꯨꯅꯤ ꯍꯦꯛꯇ ꯉꯥꯡꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪ ꯅꯨꯄꯤꯅꯤ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎꯀꯣ ꯅꯪ ꯆꯨꯝꯅꯒꯤ ꯆꯨꯝꯅ ꯄꯣꯠ ꯆꯩ ꯂꯧꯕ ꯍꯦꯛꯄ ꯈꯣꯠꯄ ꯃꯔꯛꯇ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒꯅꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯗꯅꯒ ꯇꯧꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯑꯩꯗꯤ ꯅꯪ ꯄꯥꯕꯗ ꯍꯦꯛꯇ ꯇꯥꯛꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯣꯏꯅꯦ ꯆꯨꯝꯅ ꯇꯤꯟꯅꯕ ꯂꯣꯏꯅꯕꯗꯣ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅꯦ ꯑꯗꯨ ꯅꯠꯇꯕ ꯃꯔꯤ ꯂꯩꯅꯔꯛꯂꯕꯗꯤ ꯑꯩꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯁ ꯑꯗꯨ ꯂꯩꯅꯔꯛ ꯀꯩꯗꯧꯔꯒꯦ ꯃꯤ ꯇꯥꯇꯣꯟꯁꯨ ꯄꯥꯈꯪꯅꯤ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯩ ꯅꯪ ꯑꯃꯀꯣ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯟꯖꯟ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯄꯥꯕ ꯇꯥꯔꯗꯤꯅꯦ ꯋꯥ ꯊꯣꯛꯆꯖꯅꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯀꯩꯗꯧꯋꯦꯒꯦ ꯁꯤꯕꯣ ꯅꯣꯏꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯅꯔꯛꯇ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯃꯇꯥꯡ ꯃꯇꯝ ꯌꯧꯔꯛꯄꯒꯤꯅꯤ ꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ ꯕꯤꯅꯥ ꯃꯊꯕꯥꯛ ꯌꯩꯔꯒ ꯍꯥꯏꯔꯛꯏ ꯍꯩꯃ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗꯒ ꯍꯪꯒꯠꯅ ꯈꯨꯝꯃꯗꯅ ꯅꯪꯁꯦ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕꯁꯤ ꯁꯨꯃꯥꯏꯅ ꯅꯆꯤꯟ ꯈꯨꯝꯅꯕ꯭ꯔꯣ ꯈꯨꯝꯅꯕꯔꯥꯏꯕ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯪ ꯄꯥꯕ ꯂꯥꯛꯈꯤꯁꯅꯨ ꯋꯥ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯒꯗꯕꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯁꯦ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯆꯥꯛꯁꯤ ꯆꯥꯊꯣꯛꯎ ꯄꯥꯕꯒꯤꯁꯨ ꯊꯤꯔꯝꯃꯕꯅꯤ ꯅꯪꯅ ꯀꯩꯗꯧꯔꯕ ꯅꯪꯒꯤ ꯆꯥꯛꯇꯤ ꯅꯠꯇꯦ ꯑꯗꯨꯗ ꯌꯣꯝꯂꯤꯕꯗꯨꯅ ꯀꯔꯤꯅೋ ꯍꯥꯏꯕ ꯍꯣꯏ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯅꯨ ꯏꯃꯥꯒ ꯄꯥꯕꯒ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯊꯣꯛꯄꯤꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯄꯪꯌꯦꯡꯗ ꯌꯦꯡꯁꯤꯜꯂꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯊꯣꯏ ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯍꯩꯃ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯦꯃꯤ ꯍꯩꯕꯣ ꯍꯣ ꯃꯈꯣꯏ ꯃꯄꯥ ꯂꯥꯛꯑꯣ ꯆꯪꯕꯤꯔꯛꯑꯣ ꯆꯥꯛ ꯊꯤꯔꯦ ꯆꯥꯛ ꯆꯥꯅꯕ ꯆꯪꯕꯤꯔꯛꯑꯣ ꯀꯗꯥꯏ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯗꯤ ꯃꯥꯗꯤ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯕꯤꯅꯥ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯃꯥꯏꯅ ꯉꯥꯡꯕꯒ ꯑꯝꯇ ꯇꯥꯗꯦ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯆꯥꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯍꯣ ꯃꯈꯣꯏ ꯄꯥꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯌꯦ ꯀꯔꯤꯝꯇ ꯈꯪꯉꯣꯏꯌꯦ ꯅꯆꯥꯅ ꯇꯧꯔꯤꯒꯁꯦ ꯑꯩꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤꯒꯤ ꯊꯕꯛ ꯆꯠꯇꯅ ꯂꯩꯔꯦ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯒꯦ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯅꯆꯥꯅ ꯀꯔꯤ ꯇꯧꯔꯒꯦꯗꯣ ꯍꯥꯏꯌꯨꯗꯅ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯣ ꯑꯩꯁꯨ ꯃꯃꯥꯅꯦ ꯃꯃꯥ ꯑꯣꯏꯔꯕꯁꯨ ꯑꯩꯁꯨ ꯏꯊꯧꯅ ꯌꯥꯗꯗꯅ ꯀꯩꯊꯦꯜ ꯊꯣꯛꯑꯦꯗꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯃꯅꯤꯡ ꯃꯈꯥ ꯌꯥꯝꯅ ꯇꯝꯃꯦ ꯍꯧꯖꯤꯛꯁꯨ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯆꯠꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯆꯠꯂꯣ ꯆꯥꯛꯁꯤ ꯄꯨꯟꯅ ꯆꯥꯍꯧꯅꯕ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯅꯠꯇꯦ ꯆꯥꯛꯁꯤꯕꯨ ꯃꯥꯅ ꯊꯣꯡꯂꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯊꯣꯡꯉꯦ ꯃꯥꯅ ꯊꯣꯡꯉꯦ ꯑꯁꯤꯒꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯊꯣꯡꯂꯒꯅꯦ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏꯕꯨ ꯆꯦꯡꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯏꯆꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯄꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯆꯥꯁꯤ ꯍꯥꯟꯅꯗꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯖꯕꯅꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯅꯤ ꯌꯥꯝ ꯆꯥꯎꯅꯤꯕ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥꯕꯨ ꯀꯔꯤꯃꯇ ꯋꯥꯈꯜ ꯇꯥꯕ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯣ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯁꯤꯒ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯅꯆꯥꯁꯦ ꯀꯅꯥꯅ ꯂꯧꯕꯤꯗꯧꯔꯤꯒꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯁꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯦ ꯃꯈꯣꯏ ꯃꯄꯥꯗꯤ ꯇꯥꯕꯤꯔꯝꯃꯣꯏꯅꯦ ꯀꯔꯤꯅꯣ ꯀꯔꯤ ꯉꯥꯡꯅꯔꯒꯦ ꯍꯣ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯁꯤꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕꯤꯗ꯭ꯔꯤꯕꯁꯤꯕꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯃꯁꯤꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯃꯤꯟꯅꯗꯅ ꯀꯔꯤꯅꯣ ꯃꯤꯠꯁꯤ ꯅꯥꯔꯦꯗꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯈꯣꯏ ꯃꯄꯥꯕꯨ ꯀꯔꯤꯝꯇ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯑꯩꯗꯤ ꯇꯥꯗꯦꯅꯦ ꯏꯆꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯪꯂꯣꯏ ꯂꯣꯏꯅꯕꯗꯨ ꯍꯧꯖꯤꯛꯇꯤ ꯇꯧꯗꯕ ꯐꯩ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯈꯔ ꯉꯥꯡꯉꯨꯕꯒꯤꯅꯦ ꯃꯆꯤꯟ ꯄꯩꯊꯣꯛꯇꯅ ꯃꯅꯥꯅ ꯍꯥꯞꯇꯕ ꯃꯈꯩ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ ꯑꯩꯅ ꯃꯈꯣꯏ ꯃꯄꯥ ꯇꯥꯔꯕꯗꯤ ꯆꯩꯕꯤꯖꯅꯤꯗꯅ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯅꯤ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯂꯒ ꯑꯩ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤꯗꯨ ꯁꯥꯔꯒꯦ ꯑꯩꯈꯣꯏꯅꯒ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯕꯅꯤ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯣ ꯕꯤꯅꯥ ꯍꯥꯏꯐꯦꯠ ꯍꯔꯥꯎꯏ ꯑꯗꯨꯅꯦ ꯍꯣꯔꯦꯟ ꯃꯈꯣꯏ ꯃꯄꯥꯅ ꯈꯔ ꯉꯥꯡꯕꯤꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯁꯦ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯑꯩ ꯈꯪꯉꯦ ꯐꯔꯦ ꯆꯥꯛꯇꯨ ꯆꯥꯅꯕ ꯍꯥꯟꯅ ꯇꯧꯔꯁꯤ ꯅꯪꯁꯨ ꯀꯩꯊꯦꯜ ꯊꯣꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯊꯣꯛꯀꯗꯣꯏꯅꯦ ꯏꯆꯦ ꯃꯈꯣꯏ ꯄꯥꯕꯒꯤ ꯆꯥꯛ
ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯆꯥꯛ ꯆꯥꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯦꯟꯊꯣꯏꯗꯤ ꯇꯥꯇꯣꯟꯒꯤ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ "ꯕꯦꯝꯃ, ꯍꯦꯟꯊꯣꯏ, ꯏꯆꯥꯅ ꯊꯣꯡꯉꯤꯔꯣ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯕꯣ?" "ꯑꯧ ꯏꯃꯥ, ꯑꯩꯅ ꯊꯣꯡꯉꯤꯅꯦ꯫ ꯍꯥꯎꯇ꯭ꯔꯕꯣ ꯏꯃꯥ?" "ꯌꯥꯝ ꯍꯥꯎꯏ, ꯌꯥꯝ ꯍꯥꯎꯏ꯫ ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯁꯤ ꯏꯃꯥ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯕ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ." ꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯊꯣꯏꯒ ꯇꯥꯇꯣꯟꯒꯗꯤ ꯅꯣꯛꯃꯤ ꯌꯦꯡꯅꯔꯝꯃꯤ꯫ "ꯑꯗꯣ ꯍꯦꯟꯊꯣꯏ, ꯅꯈꯣꯏ ꯏꯃꯥꯅꯗꯤ ꯆꯩꯔꯝꯃꯣꯏꯗ꯭ꯔꯣ ꯅꯪ?" "ꯑꯁ ꯆꯩꯔꯣꯏꯁꯦ, ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯝꯇ ꯆꯥꯊꯣꯛꯑꯣ꯫ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯃꯅꯤ." "ꯆꯥꯔꯣ ꯆꯥꯔꯣ ꯅꯈꯣꯏꯅꯤꯁꯨ꯫ ꯍꯩ, ꯁꯤꯒꯤ ꯍꯪꯒꯥꯝꯁꯤꯗꯤ ꯃꯊꯣꯡꯗ ꯊꯣꯠꯈ꯭ꯔꯦꯗ꯫ ꯃꯍꯥꯎꯅ ꯃꯍꯥꯎ ꯂꯩꯔꯤꯕ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯗꯨꯔꯅꯦ?" "ꯃꯥꯅꯤ ꯏꯃꯥ, ꯉꯁꯥꯏ ꯇꯥꯇꯣꯟꯅ ꯃꯀꯥ ꯇꯥꯕꯁꯤꯡꯗꯣ ꯍꯦꯛꯂꯒ ꯄꯤꯔꯛꯄꯅꯤ." "ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯐꯕ ꯃꯐꯝꯅꯤꯅꯅꯦ, ꯃꯤꯅꯁꯨ ꯌꯣꯟꯕꯗ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯏ꯫ ꯍꯋꯥꯏ ꯃꯇꯣꯟ ꯁꯤꯡꯖꯨꯁꯤꯅꯒ ꯍꯥꯎꯔꯤꯕ꯫ ꯑꯁ, ꯑꯩꯗꯤ ꯆꯥꯛꯇꯨꯝ ꯐꯅꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯦꯅꯦꯍꯦ." ꯍꯦꯟꯊꯣꯏ ꯍꯔꯥꯎꯖꯩ꯫ "ꯆꯥꯁꯤꯜꯂꯨ ꯏꯃꯥ, ꯉꯁꯥꯏꯗꯒꯤ ꯃꯥꯁꯨ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯕꯅꯤꯅ ꯅꯁꯥ ꯀꯜꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯍꯣꯔꯦꯟ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯏꯟꯁꯥꯡ ꯌꯣꯟꯕ ꯊꯣꯛꯄꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯏꯃꯥ, ꯀꯣ ꯏꯃꯥ, ꯂꯥꯛꯀꯦꯀꯣ." ꯂꯩꯃ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯂꯥꯛꯀꯅꯨꯗ, ꯅꯪ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯪꯂꯛꯂꯕꯗꯤ ꯉꯥꯡꯕꯤꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯊꯣꯛꯎ." "ꯅꯪꯕꯨ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯇꯨꯔꯦꯟ ꯃꯄꯥꯜꯗ ꯆꯠꯁꯤ ꯍꯥꯏꯔꯝꯕꯗꯥꯏ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯣꯠ ꯌꯣꯟꯕ ꯌꯥꯎꯅꯤꯡꯉꯩꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝ, ꯅꯪ ꯁꯤꯃꯕ?" "ꯆꯠꯄꯕꯨꯗꯤ ꯆꯠꯅꯤꯡꯕ, ꯑꯗ ꯉꯁꯤꯗꯤ ꯏꯟꯁꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯌꯥꯝꯕꯁꯤꯗ ꯏꯃꯥ ꯃꯊꯟꯇꯅ ꯌꯣꯟꯕ ꯋꯥꯒꯗ꯭ꯔꯅ ꯁꯨꯝ ꯈꯜꯂꯛꯏꯕ." "ꯋꯥꯔꯣꯏꯗ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯃꯤ ꯌꯥꯝꯅ ꯍꯦꯛꯇ ꯂꯩꯅꯕ ꯅꯠꯇꯕꯅꯤꯅ, ꯂꯝꯕꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯕꯅꯤꯅ, ꯀꯩꯊꯦꯜ ꯆꯠꯂꯒ ꯐꯝꯂꯨꯕ ꯑꯣꯏꯔꯕꯗꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯀꯗꯕ, ꯑꯗꯨꯕꯨ ꯄꯣꯠꯐꯝ ꯑꯃꯇꯪ ꯐꯥꯎꯕ ꯍꯦꯛ ꯂꯩꯕ ꯉꯝꯗꯦꯗꯣ꯫ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯗ ꯈꯔ ꯊꯥꯔꯒ ꯌꯣꯟꯕꯁꯤ, ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ." "ꯏꯃꯥ, ꯌꯥꯔꯦꯁꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯃꯇꯨꯡꯗꯗꯤ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣ ꯏꯃꯥ꯫ ꯇꯥꯇꯣꯟ, ꯁꯦ ꯈꯔꯒ ꯍꯥꯞꯄꯛꯀꯦ." "ꯌꯥꯔꯅꯤ, ꯑꯩ ꯌꯥꯝ ꯆꯥꯃꯟꯈ꯭ꯔꯦ꯫ ꯅꯪꯁꯨ ꯄꯨꯟꯅ ꯆꯥꯍꯧꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯆꯥꯕꯃꯨꯛ ꯂꯣꯏꯕ ꯉꯥꯏꯔꯒ ꯂꯩꯔꯦ ꯅꯪꯅ ꯇꯧꯔꯤꯕ." "ꯑꯩꯕꯨ ꯇꯥꯇꯣꯟ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯣꯡꯃꯇ ꯆꯥꯕ ꯌꯥꯎꯈ꯭ꯔꯕꯣ?" "ꯌꯥꯎꯗꯦꯗ ꯑꯗꯨꯕꯨꯗꯤ." "ꯍꯩ ꯕꯦꯝꯃ, ꯍꯦꯟꯊꯣꯏ, ꯅꯈꯣꯏ ꯏꯃꯥꯅꯅꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯌꯥꯝ ꯉꯥꯡꯉꯤ ꯍꯥꯏ꯫ ꯅꯪ ꯇꯥꯇꯣꯟꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯏꯃꯥꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯥꯗ ꯉꯥꯡꯒꯗꯕ ꯆꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥ." "ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯉꯥꯡꯖꯔꯒꯦꯅ ꯈꯜꯂꯒ ꯂꯩꯖꯔꯕꯗꯨꯕꯨ ꯑꯩꯗꯤ ꯀꯩꯝꯇ ꯈꯟꯕꯤꯗꯦ꯫ ꯏꯃꯥꯅ ꯉꯥꯡꯂꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕꯣ?" "ꯍꯩ ꯑꯉꯥꯎꯕꯤ, ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯂꯥꯛꯍꯟꯅꯤꯡꯉꯣꯏꯗꯧꯔꯤꯅꯣꯅꯦ?" "ꯍꯣꯏ ꯏꯃꯥ, ꯍꯦꯟꯊꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯩꯖꯅꯤꯡꯕꯅꯤ꯫ ꯂꯩꯍꯜꯂꯁꯤꯔ ꯏꯃꯥ?" "ꯍꯩꯃ, ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯍꯩ, ꯀꯅꯥꯅꯣꯅꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯣ? ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯥꯔꯣ ꯅꯠꯇ꯭ꯔꯅꯦ?" "ꯑꯧ ꯃꯥꯅꯤ꯫ ꯑꯁ, ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯀꯣꯕꯤ ꯈꯔ ꯊꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤꯅꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦ꯫ ꯏꯇꯩꯃ, ꯆꯪꯕꯤꯔꯣ ꯏꯇꯩꯃ, ꯑꯩꯗꯤ ꯏꯇꯩꯃꯅ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯌꯥꯅꯤ, ꯏꯇꯩꯃꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯣ, ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯦꯛꯑꯁꯤ." "ꯍꯣꯏꯅꯦ, ꯑꯩꯗꯤ ꯅꯪ ꯂꯥꯛꯃꯟꯗꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯍꯩꯃ, ꯍꯦꯟꯊꯣꯏ, ꯅꯪꯁꯨ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ." "ꯑꯧ ꯏꯅꯝꯃ, ꯂꯩꯔꯝꯃꯤꯅꯤ." "ꯑꯣ, ꯆꯥꯛ ꯆꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ?" "ꯑꯧ ꯏꯅꯝꯃ, ꯏꯅꯝꯃꯁꯨ ꯃꯍꯥꯎ ꯌꯦꯡꯁꯤ ꯂꯥꯛꯑꯣ, ꯑꯩꯅ ꯊꯣꯡꯕꯅꯤ." "ꯌꯥꯔꯅꯤꯗ ꯑꯩꯗꯤ, ꯅꯪ ꯆꯥꯊꯣꯛꯆꯔꯣ꯫ ꯍꯦꯟꯊꯣꯏ, ꯅꯪ ꯇꯥꯇꯣꯟ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯔꯤ ꯍꯪꯉꯨꯔꯅꯤ? ꯑꯩꯅꯅꯦ ꯅꯪ ꯇꯥꯗꯗ ꯋꯥꯔꯤ ꯍꯦꯛ ꯁꯥꯔꯤꯕꯅꯤ꯫ ꯍꯦꯟꯊꯣꯏꯒ ꯇꯥꯇꯣꯟꯒꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯕꯗ ꯑꯩ ꯑꯗꯨꯝ ꯅꯧꯅ ꯂꯩꯁꯥꯅꯤꯡꯉꯛꯏ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ ꯏꯆꯦ." "ꯑꯉꯥꯡ ꯑꯅꯤꯁꯤ ꯊꯨꯡꯅꯍꯟꯁꯤꯀꯣ ꯏꯆꯦ." ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨꯗꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ ꯍꯦꯟꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡ, ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯣ, ꯑꯩꯗꯤꯅꯦ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯕꯅꯦ꯫ ꯑꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯃꯃꯥ ꯍꯣꯏꯅ ꯌꯥꯅꯤꯡꯂꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯤꯖꯕꯒꯤ ꯋꯥꯅꯤ." "ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯏꯆꯦ꯫ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯍꯥꯏꯔ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯁꯤꯕꯣ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯅ ꯉꯥꯎꯁꯤꯟꯅꯗꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯊꯣꯛꯄ ꯅꯨꯄꯥꯁꯨ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯨꯝꯕ ꯄꯥꯈꯪ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯃꯆꯥꯁꯤꯕꯣ꯫ ꯑꯩꯗꯤꯅꯦ ꯏꯆꯥ ꯏꯃꯧꯒ ꯂꯩꯔꯝꯂꯕꯗꯤ ꯍꯦꯛ ꯊꯥꯖꯒꯗꯧꯅꯤ, ꯂꯩꯇꯕꯒꯤ ꯇꯣꯛꯄꯒꯤ ꯋꯥꯅꯦꯃꯤ." ꯊꯔꯣ ꯏꯕꯦꯝꯃ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯅ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯤ꯫ "ꯏꯇꯩꯃ, ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ꯫ ꯏꯇꯩꯃꯅ ꯑꯄꯥꯝꯕ ꯀꯣꯕꯤꯗꯣ ꯈꯟꯕꯤꯔꯣ ꯏꯇꯩꯃ." "ꯈꯪꯗꯦꯗ ꯇꯥꯇꯣꯟ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯀꯣꯕꯤꯁꯤꯡꯁꯦ ꯐꯖꯃꯟꯗꯅ
ꯆꯥꯊꯣꯛꯄ ꯀꯥꯁꯤ ꯍꯦꯛ ꯄꯥꯝꯃꯣꯏ ꯑꯋꯣꯏꯕ ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇ ꯈꯟꯐꯝꯒ ꯈꯪꯗꯦ ꯑꯃ ꯍꯦꯛꯇ ꯍꯦꯛꯂꯛꯑꯣꯁꯦ ꯍꯣꯔꯦꯟ ꯏꯃꯥꯟꯅꯕꯤ ꯈꯔ ꯂꯥꯛꯀꯅꯤꯌꯦ ꯑꯗꯨꯒꯤ ꯀꯣꯕꯤ ꯁꯥꯛ ꯇꯧꯔꯒ ꯇꯟ ꯆꯥꯅꯁꯤ ꯍꯥꯏꯅꯕ ꯑꯗꯨꯒꯤ ꯀꯣꯕꯤꯅꯤꯅꯦꯍꯦ ꯑꯩꯅ ꯂꯩꯕ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯗꯤ ꯏꯇꯩꯃ ꯁꯤ ꯍꯦꯛꯇ ꯍꯦꯛꯂꯛꯑꯒꯦ ꯁꯤ ꯏꯇꯩꯃ ꯑꯣ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯀꯣꯕꯤꯁꯤꯗꯤ ꯂꯨꯝꯅ ꯂꯨꯝꯃꯤꯕ ꯅꯠꯇꯦ ꯁꯤꯕꯨ ꯀꯌꯥ ꯄꯤꯔꯝꯃꯣ ꯍꯥꯏꯕꯒꯤ ꯏꯇꯩꯃꯕꯣ ꯏꯇꯩꯃ ꯉꯁꯤꯗꯤ ꯁꯦꯜꯒ ꯑꯝꯇ ꯄꯤꯕꯤꯔꯅꯨ ꯅꯅꯥꯎꯅ ꯄꯤꯖꯅꯤꯡꯗꯅ ꯄꯤꯔꯕꯅꯤ ꯏꯇꯩꯃꯒꯤ ꯀꯥꯡꯍꯧꯗꯣ ꯍꯥꯎꯅ ꯆꯥꯕꯤꯔꯨꯔꯣ ꯍꯩꯃ ꯀꯔꯤꯒꯤꯅꯣꯅꯦ ꯁꯦꯜꯒ ꯂꯧꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯎ ꯍꯥꯏꯗꯅ ꯄꯤꯕꯅꯦ ꯂꯧꯁꯤꯜꯂꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯉꯔꯥꯡꯅ ꯏꯆꯥ ꯅꯨꯄꯥꯅ ꯊꯤꯜꯂꯛꯄ ꯌꯥꯕꯅꯦ ꯃꯥꯅꯁꯨ ꯀꯥꯎꯊꯣꯛꯑꯕ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯤꯕꯅꯤ ꯍꯩꯃ ꯑꯗꯨꯒꯤꯕꯨ ꯅꯊꯧ ꯆꯤꯟꯕꯅꯤꯅ ꯏꯇꯩꯃꯗꯤ ꯀꯔꯤꯝꯇ ꯈꯟꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯄꯨꯔꯒꯦꯀꯣ ꯕꯦꯝꯃ ꯍꯦꯟꯊꯣꯏ ꯑꯗꯨꯗꯤ ꯏꯅꯝꯃꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯪꯁꯨ ꯆꯥꯍꯧꯔꯣꯀꯣ ꯑꯗꯣ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯅꯨꯀꯣ ꯏꯆꯦꯁꯤ ꯋꯥꯖꯔꯛꯂꯕꯅꯤ ꯏꯆꯦꯒꯤ ꯁꯦꯕꯥ ꯃꯇꯣꯟꯂꯣꯝꯅ ꯇꯧꯕꯤꯌꯨꯀꯣ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯩꯍꯧꯔꯦꯀꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯏꯟꯁꯥꯡꯁꯤꯡꯁꯦ ꯈꯥꯎꯗ ꯍꯥꯞꯄꯒꯦ ꯍꯣꯔꯦꯟ ꯌꯣꯟꯅꯕꯁꯤꯡꯁꯦ ꯍꯣꯏ ꯑꯁꯨꯝꯅ ꯂꯩꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯏꯟꯁꯥꯡ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯇꯥꯇꯣꯟ ꯑꯃꯗꯤ ꯍꯦꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯀꯨꯞ ꯑꯃꯗ ꯊꯥꯅꯗꯦ ꯉꯥꯏꯍꯥꯛꯇꯪ ꯎꯅꯗꯕꯗ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯊꯤ ꯍꯦꯛꯇ ꯊꯤꯅꯔꯝꯃꯤ ꯏꯪꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯁꯥꯕꯤ ꯁꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯀꯜꯂꯛꯄ ꯃꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯦꯟꯊꯣꯏꯅ ꯆꯥꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯩ ꯐꯝꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯂꯝꯃꯤ ꯍꯩ ꯕꯦꯝꯃ ꯏꯄꯥ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯅꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏ ꯃꯤꯁꯦ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯐꯕꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯥꯡꯅꯒꯦ ꯁꯛꯅꯒꯦ ꯍꯥꯏꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯏꯆꯥ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯤ ꯑꯗꯨꯅ ꯄꯥꯈꯪꯅ ꯂꯩꯕ ꯃꯐꯝꯗ ꯆꯪꯗꯅ ꯏꯆꯥꯅ ꯂꯩꯕꯗꯨ ꯏꯄꯥ ꯀꯌా ꯄꯥꯝꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯥꯎꯔꯦ ꯁꯥꯡꯉꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯐꯥꯔꯕ ꯑꯗꯨꯅꯅꯦ ꯅꯁꯥꯅ ꯋꯥꯈꯜ ꯈꯔ ꯇꯥꯎ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏ ꯋꯥꯝꯇ ꯉꯥꯡꯗꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗꯅꯦ ꯏꯕꯦꯝꯃ ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯨ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤꯀꯣ ꯃꯇꯨꯡꯗ ꯍꯦꯛ ꯆꯠꯂꯝꯃꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯍꯟꯗꯛꯇꯤ ꯍꯦꯟꯊꯣꯏꯗꯨ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯇꯥꯇꯣꯟ ꯍꯣꯏꯗ ꯆꯪꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯩ ꯕꯦꯝꯃ ꯀꯥꯏꯕ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯅꯪ ꯁꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯇꯥꯇꯣꯟꯅ ꯄꯥꯈꯪ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯅꯛꯅ ꯂꯣꯏꯅꯕꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯊꯤꯀꯥꯗꯥꯔ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯕ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯇꯥꯎꯗꯨꯒ ꯑꯩꯒ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕ ꯂꯩ ꯑꯗꯨꯅꯅꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯁꯤ ꯃꯈꯣꯏꯅ ꯇꯥꯈꯤ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯏꯄꯥꯒꯤ ꯏꯖꯠꯁꯨ ꯈꯔ ꯌꯦꯡꯉꯨꯀꯣ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯍꯥꯏꯔꯤꯕꯁꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯇꯣꯛꯑꯦꯗꯅ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯅꯤꯡꯐꯨ ꯉꯥꯡꯅꯕ ꯍꯧꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯤꯒꯤ ꯃꯆꯤꯟ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯦꯛꯇ ꯌꯧꯈꯤꯗꯧꯔꯤꯕꯅꯤ ꯈꯪꯉꯦꯗꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯄꯥꯕ ꯅꯆꯥꯕꯨ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯣꯛꯄꯤ ꯍꯥꯏꯕꯒꯤꯗꯃꯛ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯅꯨꯄꯥꯗ ꯊꯥꯖꯕꯗꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯖꯩ ꯏꯁꯥꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯊꯣꯏ ꯆꯥꯛꯀ ꯆꯥꯗꯅ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯍꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯍꯩ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯍꯥ ꯂꯥꯏꯔꯁꯨ ꯇꯠꯅꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯏꯃꯨꯡꯗꯨꯗ ꯅꯪꯅ ꯂꯩꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯍꯩ ꯃꯃꯥ ꯑꯗꯨꯃꯥꯏꯅ ꯂꯥꯎ ꯈꯣꯡꯗꯅ ꯅꯆꯥ ꯋꯥꯔꯛꯀꯅꯤ ꯇꯞꯅ ꯏꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯁꯤ ꯀꯣ ꯃꯤꯅ ꯇꯥꯔꯒ ꯄꯥꯎ ꯌꯧꯈꯤꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯒ ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯗ꯭ꯔꯕꯅꯦꯕ ꯃꯁꯦ ꯌꯥꯔꯦ ꯇꯣ ꯑꯉꯥꯡꯗꯅꯦ ꯑꯗꯨꯝꯅ ꯁꯤꯡꯅꯔꯒ ꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯂꯥꯛꯍꯟꯅꯅꯕ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯜ ꯂꯃꯟ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯍꯜꯁꯤꯡ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯦꯟꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯄꯣꯠꯆꯩ ꯂꯪꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯕꯤꯅꯥ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯩꯃ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥ ꯕꯦꯝꯃ
ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯥ ꯄꯣꯠ ꯆꯩꯁꯤ ꯂꯣꯏꯅ ꯂꯪꯈꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯏꯃꯥꯈꯣꯏꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯌꯥꯝꯅ ꯍꯣꯡꯅꯤꯡꯉꯒꯅ ꯏꯃꯥ ꯍꯦꯛ ꯍꯣꯡꯉꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯪ ꯄꯥꯕꯅ ꯇꯥꯔꯕꯗꯤ ꯅꯪ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯆꯤꯟꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯈꯪꯉꯦꯗꯅ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯍꯧꯅꯗꯦꯅꯦ ꯀꯔꯤꯒꯤ ꯐꯕꯅꯣ ꯃꯆꯥꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯒ ꯏꯃꯥꯈꯣꯏꯅ ꯄꯦꯟꯕꯗꯨꯔꯣ ꯑꯐꯕ ꯍꯥꯏꯔꯤꯕꯁꯦ ꯑꯩꯁꯨ ꯆꯥꯎꯔꯦ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯏꯁꯥꯅ ꯂꯦꯞꯆꯕ ꯉꯝꯂꯕꯅꯤ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯇꯣꯝꯆꯧ ꯁꯥꯎꯅ ꯆꯪꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯐꯨꯒꯦ ꯇꯧꯔꯝꯃꯤ ꯃꯃꯥ ꯕꯤꯅꯥꯅ ꯄꯥꯈꯠꯅ ꯈꯥꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯑꯩ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯒꯦꯕ ꯃꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ ꯅꯆꯥ ꯑꯁꯤ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦ ꯑꯩ ꯅꯪꯅꯅꯦ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯧ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯕꯦꯝꯃ ꯇꯥꯔꯦꯗꯅ ꯅꯪ ꯄꯥꯕꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥ ꯍꯦꯟꯊꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯉꯥꯡꯁꯪ ꯉꯥꯡꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯀꯔꯤꯒꯤ ꯈꯪꯕꯤꯗ꯭ꯔꯤꯕꯅꯣ ꯐꯥꯕꯒꯤ ꯑꯁꯥꯎꯕꯁꯦ ꯏꯃꯥꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯏꯃꯥ ꯅꯆꯥ ꯇꯥꯇꯣꯟ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯅꯆꯥ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯄꯥꯕꯅ ꯈꯟꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯌꯣꯛꯇ ꯂꯩꯕ ꯏꯃꯥꯗꯤ ꯉꯝꯂꯣꯏ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜ ꯏꯃꯥ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩ ꯇꯥꯇꯣꯟꯕꯨ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯇꯥꯇꯣꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯇ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯉꯝꯗꯦ ꯏꯃꯥ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯃꯥꯒꯤꯗꯃꯛꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯂꯥꯏꯔꯕꯁꯨ ꯃꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯨ ꯃꯤꯅꯤ ꯏꯃꯥ ꯇꯞꯅ ꯉꯥꯡꯉꯨ ꯅꯪ ꯄꯥꯕ ꯇꯥꯅꯤ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯏꯆꯥꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯔꯦꯗ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯔꯦꯕ ꯏꯆꯥꯗꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩꯅꯦ ꯅꯪ ꯂꯥꯏꯔꯁꯨ ꯇꯠꯅꯕꯁꯤꯗ ꯂꯩꯔꯒ ꯍꯌꯦꯡ ꯅꯁꯥꯗꯣ ꯆꯤꯒꯪ ꯊꯨꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯆꯔꯥ ꯅꯥꯝꯕꯗ ꯆꯥꯔꯒ ꯂꯩꯕꯗꯨꯅ ꯌꯥꯔꯕ꯭ꯔꯕ ꯅꯨꯡꯁꯤꯕꯗꯨꯅ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯌꯥꯔꯕ꯭ꯔꯕ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯂꯥꯏꯔꯕ ꯃꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯄꯥꯏꯔꯝꯗꯕ ꯇꯥꯔꯕꯗꯤ ꯏꯃꯥ ꯀꯩꯗꯧꯅꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯀꯣ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯠꯂꯣ ꯆꯥꯛꯀꯗꯨ ꯆꯥꯔꯨ ꯆꯠꯂꯣ ꯆꯥꯔꯣꯏ ꯑꯩ ꯆꯥꯛꯀꯞꯅ ꯆꯥꯔꯣꯏ ꯏꯆꯥꯗꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦꯅꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦꯕ ꯅꯨꯡꯁꯤꯕ ꯐꯪꯗꯕꯒꯤ ꯆꯥꯛꯀꯁꯦ ꯆꯔꯥ ꯍꯦꯟꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯐꯩ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯆꯔꯥ ꯍꯦꯟꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗೋ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯤꯅꯥ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯩꯃꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯂꯩꯃ ꯂꯩꯕ꯭ꯔꯣ ꯏꯗꯣꯝꯆꯥ ꯏꯃꯥ ꯂꯩ ꯁꯣꯝꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ ꯏꯗꯣꯝꯆꯥ ꯏꯃꯥ ꯏꯗꯣꯝꯆꯥ ꯕꯤꯅꯥ ꯂꯥꯛꯏ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯏꯃꯥ ꯌꯥꯅꯤ ꯏꯗꯣꯝꯆꯥ ꯁꯣꯝꯗ ꯕꯤꯅꯥ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯩ ꯅꯣꯏꯒꯤꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯇꯥꯇꯣꯟ ꯌꯦꯡꯉꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯪꯒꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯨꯝꯅ ꯇꯤꯟꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯥꯎꯔꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯂꯣꯏꯅꯗꯅ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯏꯆꯥꯁꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯈꯪꯂꯒ ꯌꯥꯝ ꯁꯥꯎꯅꯔꯅꯤ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯈꯣꯏꯅꯤ ꯂꯣꯏꯅꯕꯁꯦ ꯂꯣꯏꯅꯔꯅꯨ ꯃꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯄꯅꯤ ꯂꯩꯃ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯕꯤꯅꯥ ꯀꯔꯤ ꯂꯩꯔꯒꯦ ꯏꯕꯨꯡꯉꯣ ꯅꯗꯣꯝꯆꯥꯒꯤ ꯐꯤꯗꯥ ꯑꯃ ꯊꯥꯎꯗꯅ ꯌꯥꯔꯦ ꯏꯆꯦ ꯑꯩ ꯏꯆꯦꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯅꯆꯥꯅꯨꯄꯥꯁꯨ ꯊꯦꯡꯅꯔꯦ ꯁꯨꯝꯗꯧꯕꯅꯤ ꯏꯆꯦ ꯅꯆꯥꯅꯨꯄꯥꯁꯦ ꯏꯆꯥꯒ ꯂꯣꯏꯅꯍꯜꯂꯅꯨ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯃꯗ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯒꯗꯧꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯤ ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯕꯁꯦ ꯌꯥꯔꯛꯇ꯭ꯔꯦꯅꯦ ꯑꯗꯨꯅ ꯅꯆꯥ ꯐꯥꯖꯤꯟ ꯑꯩꯁꯨ ꯏꯆꯥ ꯐꯥꯖꯤꯟꯒꯦ ꯍꯦꯟꯊꯣꯏꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯕ ꯍꯣꯏ ꯍꯣꯡꯒꯗꯧꯔꯦ
ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯅꯤ ꯃꯁꯥꯁꯨ ꯊꯤꯀꯥꯗꯥꯔꯅꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯃꯄꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯅ ꯍꯧꯔꯛꯂꯤꯕ ꯑꯗꯨꯅꯅꯦ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯂꯣꯏꯅꯍꯟꯅꯤꯡꯗ꯭ꯔꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅ ꯏꯆꯦ ꯍꯣꯏꯗꯤ ꯈꯪꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯏꯖꯠ ꯑꯃꯗ ꯍꯤꯡꯂꯤꯕꯅꯤꯅꯅꯦ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅ ꯉꯥꯡꯕꯗꯣ ꯄꯥꯝꯗꯦ ꯑꯩ ꯆꯠꯂꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯅꯥ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯃꯁꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯇꯥꯇꯣꯟꯗꯤ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯃꯄꯤ ꯄꯣꯞ ꯄꯣꯞ ꯇꯥꯅ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯅꯤ ꯈꯟꯗꯣꯛ ꯌꯦꯡꯉꯣꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯠꯊꯣꯛꯄꯅꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅꯅꯦ ꯍꯦꯟꯊꯣꯏꯗꯣ ꯏꯃꯥꯁꯨ ꯅꯨꯡꯁꯤ ꯃꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅꯤ ꯍꯦꯟꯅ ꯐꯔꯦꯗ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯏꯃꯥ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯃꯥꯅ ꯋꯥꯒꯗꯕꯗꯣ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒꯁꯨ ꯃꯤꯒꯤ ꯃꯆꯥꯗꯣ ꯋꯥꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯖꯈꯤꯕꯅ ꯐꯔꯦꯅ ꯏꯃꯥ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯏꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯀꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯀꯔꯤꯒꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯣ ꯏꯃꯥ ꯍꯩ ꯑꯉꯥꯎꯕꯧ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤꯅꯦ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯐꯪꯕꯗꯤ ꯀꯅꯥꯅ ꯌꯥꯅꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯗꯣ ꯇꯝꯒꯗꯕꯅꯤꯅꯦ ꯑꯩꯁꯨ ꯏꯆꯥ ꯍꯦꯟꯊꯣꯏꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯅ ꯏꯆꯥ ꯍꯥꯏꯗꯅ ꯀꯧꯔꯤꯕꯅꯤ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯤ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ ꯐꯔꯦ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯖꯈ꯭ꯔꯁꯅꯨ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒ ꯃꯥꯟꯅꯗꯨꯅ ꯃꯨꯛꯅꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯏꯆꯥꯗꯤ ꯁꯪꯒ ꯂꯩꯖꯗꯦ ꯑꯗꯨꯒ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯆꯥ ꯍꯤꯡꯅꯤꯡꯗ꯭ꯔꯤ ꯏꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥꯒ ꯍꯦꯟꯊꯣꯏꯒꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯨꯠ ꯅꯥꯕ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯁꯤ ꯍꯦꯟꯊꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯅꯆꯥ ꯌꯥꯝ ꯋꯥꯏ ꯏꯃꯥ ꯂꯩꯃꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯍꯥꯏ ꯑꯉꯥꯎꯕꯧ ꯇꯣꯛꯑꯁꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯨꯄꯥꯅꯕꯨ ꯅꯨꯄꯥꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯒꯗꯕꯅꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯏꯆꯥ ꯍꯦꯟꯊꯣꯏꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯇꯣꯛꯑꯁꯤ ꯏꯆꯥ ꯍꯦꯟꯊꯣꯏꯅ ꯋꯥꯐꯝꯁꯦ ꯃꯥꯅ ꯌꯥꯔꯝꯒꯅꯤ ꯍꯥꯏꯕ ꯈꯟꯗꯦ ꯏꯃꯥ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯦꯜ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯏꯃꯨꯡꯅꯤ ꯑꯗꯨꯅꯅꯦ ꯃꯥꯅꯕ ꯑꯗꯨꯝ ꯊꯤꯈꯤꯕ ꯇꯥꯕꯅꯤꯅꯦ ꯅꯪꯕꯨ ꯏꯃꯥ ꯑꯩ ꯃꯥꯅ ꯂꯨꯍꯣꯡꯕꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯁꯤꯕ ꯏꯃꯥ ꯑꯩ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯣ ꯏꯃꯤꯠꯁꯤꯅ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯆꯠꯁꯤ ꯅꯅꯦꯒꯤ ꯃꯅꯥꯛꯇꯔ ꯀꯩꯅꯣ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ ꯏꯃꯥ ꯏꯆꯥ ꯇꯥꯇꯣꯟꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯔꯣꯝꯗ ꯍꯦꯟꯊꯣꯏ ꯃꯃꯥꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯂꯩꯔꯝꯃꯤ ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯦꯟꯊꯣꯏ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯃꯤ ꯑꯩ ꯃꯃꯥ ꯅꯆꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯂꯨꯍꯣꯡꯕ ꯉꯥꯏꯔꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯆꯥꯎ ꯊꯛꯎ ꯌꯥꯔꯛꯇ꯭ꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥ ꯅꯠꯇꯦ ꯃꯥꯕꯨ ꯁꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯥꯅ ꯏꯟꯗꯗꯅ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯝ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯩꯅ ꯉꯥꯡꯕꯒ ꯇꯥꯗꯦ ꯃꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯕꯨ ꯆꯔꯥ ꯍꯦꯟꯕ ꯉꯝꯗꯣꯏꯅꯣ ꯍꯌꯦꯡ ꯍꯧꯒꯠꯂꯒ ꯃꯔꯥꯏꯅ ꯆꯥꯖꯁꯅꯤ ꯑꯩꯁꯨ ꯉꯥꯡꯕ ꯌꯥꯕꯗꯤ ꯉꯥꯡꯉꯤ ꯉꯝꯗ꯭ꯔꯦ ꯀꯞꯅꯤꯡꯈꯩ ꯀꯞꯆꯔꯁꯅꯨ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯊꯦꯝꯕꯗ ꯌꯥꯗ꯭ꯔꯗꯤꯀꯣ ꯑꯩ ꯈꯨꯠ ꯌꯧꯅꯤꯡꯉꯛꯏꯀꯣ ꯑꯁ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯆꯥꯁꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯨꯖꯒꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯤꯅ ꯇꯥꯔꯒ ꯅꯆꯥꯁꯦ ꯂꯩꯁꯥꯕꯤꯅꯤ ꯈꯔ ꯐꯥꯊꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕꯗꯤ ꯅꯠꯇꯦꯗꯅ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯝ ꯀꯟꯅ ꯇꯧꯔꯤꯕꯁꯦ ꯃꯥꯅ ꯀꯞꯂꯤꯕꯁꯦ ꯃꯈꯣꯟ ꯇꯥꯍꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯀꯣ ꯇꯥꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣꯏꯁꯦ ꯑꯩ ꯊꯦꯝꯃꯨꯔꯒꯦ ꯄꯣꯊꯥꯕꯤꯔꯣ ꯃꯈꯣꯏ ꯃꯄꯥ ꯕꯤꯅꯥꯅ ꯇꯣꯝꯆꯧꯕꯨ ꯊꯦꯝꯗꯨꯅ ꯇꯨꯝꯍꯟꯈꯤꯔꯝꯃꯤ ꯕꯤꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯧꯒꯠꯂꯒ ꯃꯆꯥꯕꯨ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗꯨꯗ ꯐꯨꯕ ꯆꯩꯕ ꯇꯧꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯁꯪꯗꯨꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯃꯤ ꯕꯤꯅꯥ ꯃꯄꯨꯔꯣꯏꯕ ꯁꯪꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯍꯦꯟꯊꯣꯏ ꯃꯍꯥꯛꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤ ꯇꯨꯡꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯂꯣꯟꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯇꯣꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯥꯇꯣꯟ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ ꯏꯃꯥ ꯇꯥꯇꯣꯟ ꯇꯥꯕ꯭ꯔꯣ ꯇꯥꯇꯣꯟ ꯃꯥꯁꯨ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯂꯩꯔꯝꯕꯅꯤ ꯍꯦꯟꯊꯣꯏꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯥꯝ ꯊꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯇꯥꯇꯣꯟ ꯉꯛꯅ ꯍꯦꯟꯊꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯦ ꯍꯥ ꯑꯍꯤꯡꯁꯤꯗ ꯃꯤ ꯎꯍꯧꯗꯕ꯭ꯔꯣ ꯍꯦꯟꯊꯣꯏ
ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯊꯃꯣꯏꯒꯤ ꯃꯄꯨ ꯃꯍꯥꯛꯄꯨ ꯎꯔꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯖꯤꯜꯂꯛꯄꯗꯨꯗ ꯎꯕ ꯐꯪꯖꯕ ꯃꯤꯀꯨꯞꯁꯤꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯝꯃꯤ. ꯇꯥꯇꯣꯟ, ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ? ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨ ꯎꯅꯤꯡꯗꯕ꯭ꯔꯥ? ꯂꯥꯛꯑꯣ ꯁꯤꯗ ꯐꯝ. ꯏꯃꯥ ꯇꯥꯈꯤꯅꯤ. ꯏꯃꯥ ꯇꯨꯝꯃꯤ. ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯦ? ꯃꯁꯤ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯦꯟꯊꯣꯏ. ꯀꯔꯤꯒꯤ ꯐꯠꯇ꯭ꯔꯤꯕ? ꯑꯩ ꯑꯐꯕꯇ ꯀꯔꯤꯝꯇ ꯈꯪꯗꯦ. ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯔꯤꯃꯨꯛ ꯀꯤꯔꯨꯅꯤ, ꯀꯔꯤꯃꯨꯛ ꯇꯧꯔꯨꯅꯤ? ꯅꯪ ꯌꯥꯝꯅ ꯐꯠꯇꯦ. ꯑꯩꯕꯨ ꯀꯧꯕ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯏꯃꯥꯅ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ. ꯃꯣꯏꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤ. ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯌꯦ. ꯍꯣꯡꯂꯕꯁꯨ ꯇꯥꯇꯣꯟ ꯈꯛꯇꯅ ꯍꯣꯡꯒꯅꯤ. ꯑꯩꯗꯤ ꯅꯪꯒꯤꯅꯦ. ꯇꯥꯇꯣꯟ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯋꯥꯈꯜ, ꯄꯨꯛꯅꯤꯡ, ꯍꯛꯆꯥꯡ ꯄꯨꯝꯕ ꯐꯥꯊꯖꯗꯨꯅ ꯇꯞꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ. ꯍꯦꯟꯊꯣꯏ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ, ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯥꯇꯣꯟ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ. ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ. ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯪ ꯅꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯤꯜꯂꯤꯕꯗꯣ ꯅꯪ ꯌꯥꯈ꯭ꯔꯣ? ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯊꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯇꯥꯇꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯍꯥꯏꯔꯛꯏ. ꯅꯪꯃꯛꯅ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯇꯥꯅꯕꯒꯤꯔ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ? ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯅꯨꯡꯁꯤꯕꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯁꯥꯟꯅꯄꯣꯠ ꯑꯩꯁꯦ ꯐꯥꯒꯤꯔꯣ? ꯑꯩꯅ ꯅꯪꯕꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯇꯥꯅꯕꯒꯤꯗꯃꯛꯂꯣ? ꯇꯥꯇꯣꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯦꯟꯊꯣꯏꯒꯤ ꯃꯈꯖꯥꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ. ꯍꯦꯟꯊꯣꯏ, ꯅꯪꯒꯤ ꯇꯥꯇꯣꯟꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ. ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯦ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯤ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯠꯊꯣꯛꯄꯅꯤ ꯍꯥꯏꯅꯩ. ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯗꯕ ꯃꯐꯝꯗꯨꯗ ꯅꯪꯕꯨ ꯂꯩꯍꯟꯕ ꯄꯥꯝꯃꯤꯅꯤ. ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯍꯥꯎꯕ ꯆꯥꯕ, ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯄꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯒꯦꯔꯥ? ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯤꯕꯁꯦ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯞꯇꯨꯅ ꯅꯤꯡꯉꯝꯗꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯔ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯃꯥꯡ ꯑꯁꯤꯗ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯤꯒꯅꯤ. ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯤꯒꯅꯤꯌꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏ ꯇꯥꯇꯣꯟꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯇꯥꯇꯣꯟ ꯄꯥꯈꯠꯅ ꯇꯥꯅꯔꯛꯏ. ꯍꯦꯟꯊꯣꯏ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯝꯃꯤ. ꯍꯦꯟꯊꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤ ꯊꯣꯏꯕ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯀꯞꯆꯔꯛꯂꯝꯃꯤ. ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯒꯦꯕꯁꯦ. ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯂꯛꯈꯤꯕ ꯑꯁꯥ ꯃꯌꯥꯝ ꯑꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ? ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯒꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ. ꯅꯪꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ. ꯑꯗꯨꯕꯨ ꯍꯦꯟꯊꯣꯏ, ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤ. ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯤ. ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯕ ꯉꯝꯗ꯭ꯔꯦ. ꯊꯝꯂꯕꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯅꯪꯗꯤ ꯅꯈꯣꯏ ꯏꯃꯥꯍꯣꯏ ꯂꯥꯛꯂꯒ ꯄꯨꯈꯤꯅꯤ. ꯑꯩ ꯏꯊꯟꯇꯅꯤ ꯋꯥꯖꯍꯧꯒꯗꯕ. ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ. ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯑꯩꯁꯨ ꯅꯪꯅ ꯋꯥꯔꯤꯕꯗꯨꯒꯨꯝꯅ ꯋꯥꯔꯝꯃꯣꯏ ꯈꯟꯕ꯭ꯔꯥ? ꯑꯩ ꯅꯪꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕ ꯃꯇꯝꯗꯒꯤ ꯑꯩ ꯉꯁꯤꯐꯥꯎ ꯆꯥꯛ ꯃꯔꯨꯕ ꯐꯥꯎ ꯆꯥꯔꯛꯇ꯭ꯔꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯔꯦ ꯈꯜꯂꯤ. ꯇꯥꯇꯣꯟ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯄꯟꯕ ꯑꯌꯦꯠꯄ ꯄꯤꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯍꯥꯏꯌꯣ. ꯑꯩꯗꯤ ꯇꯥꯇꯣꯟ ꯌꯥꯎꯗꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯍꯤꯡꯗꯕꯅ ꯍꯦꯟꯅ ꯐꯩ. ꯂꯥꯛꯑꯣ, ꯑꯩꯕꯨ ꯀꯗꯥꯏꯗꯅꯣꯃ ꯄꯨꯔꯣ. ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ. ꯍꯦꯟꯊꯣꯏ, ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣ ꯆꯠꯀꯗꯧꯔꯤꯕꯁꯦ? ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯒ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯗ
ꯅꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯔꯤꯃꯨꯛ ꯇꯧꯍꯧꯕ? ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ? ꯌꯦꯡꯉꯣ, ꯑꯩ ꯍꯥꯏꯒꯦ. ꯑꯩꯁꯨ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ. ꯅꯪꯁꯨ ꯑꯩ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ. ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯍꯟꯂꯁꯤ. ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯇ ꯂꯩꯇ꯭ꯔꯦ. ꯇꯥꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯊꯣꯏ ꯃꯍꯥꯛꯁꯨ ꯌꯥꯅꯤꯡꯂꯝꯃꯤ. ꯍꯦꯟꯊꯣꯏ ꯇꯥꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯅ ꯐꯔꯅꯤ. ꯑꯩ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ. ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯍꯥꯏꯌꯨ. ꯏꯁꯦ, ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯃꯥꯏꯑꯣꯟꯁꯤꯜꯂꯨ. ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯏꯃꯥꯗ ꯂꯥꯞꯅ ꯈꯨꯔꯨꯝꯂꯝꯁꯤ. ꯏꯃꯥꯁꯦ ꯋꯥꯖꯔꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯅ, ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯏꯃꯥ ꯅꯪꯕꯨ ꯅꯆꯥꯅ ꯊꯥꯗꯣꯛꯂꯝꯕ ꯇꯥꯔꯦ. ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯝꯃꯤ. ꯌꯦꯡꯉꯣ, ꯑꯁꯤꯒꯤ ꯊꯥꯕꯜꯂꯩꯁꯦ, ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤꯕꯗꯣ. ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯂꯩꯔꯥꯡ ꯂꯩꯅꯝ ꯊꯥꯗꯣꯔꯛꯈꯤꯗ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯏꯇꯧꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯑꯀꯪꯕ ꯎꯅꯥ ꯈꯤꯛꯂꯛꯂꯦ. ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯄꯥꯟꯕꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯊꯥꯕꯜꯂꯩ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕꯅꯤ. ꯍꯦ ꯊꯥꯕꯜꯂꯩ ꯀꯧꯕꯤ ꯂꯩꯔꯥꯡ, ꯂꯩꯅꯝ ꯅꯨꯡꯁꯤꯕꯤ, ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯣꯏ? ꯂꯩꯔꯥꯡ ꯅꯍꯥꯛꯀꯤ ꯂꯩꯅꯝ ꯊꯥꯗꯣꯛꯇꯅ ꯎꯅꯥ ꯑꯀꯪꯕ ꯑꯣꯏꯅ ꯀꯦꯜꯂꯛꯂꯝꯃꯣꯏ. ꯊꯥꯕꯜꯂꯩ ꯂꯩꯋꯣ ꯂꯩꯅꯨꯡꯁꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯏꯆꯦꯜ ꯑꯁꯤꯒꯤ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡꯅꯤ. ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯗꯣ. ꯅꯍꯥꯛꯅ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯁꯦꯠꯅ ꯈꯥꯏꯅ ꯍꯟꯗꯅꯕ ꯁꯤꯟꯕꯤꯌꯨꯀꯣ. ꯍꯦꯟꯊꯣꯏ, ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯤꯅꯥ ꯑꯃꯗꯤ ꯇꯣꯝꯆꯧ, ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕ ꯎꯕꯗꯒꯤ ꯑꯉꯥꯎꯕꯤꯒꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯣꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯊꯤꯔꯛꯄꯗ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯇꯥꯇꯣꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯔꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯃꯥꯏꯀꯩ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ. ꯇꯣꯝꯆꯧꯁꯨ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯀꯟꯅ ꯇꯥꯅꯔꯛꯂꯝꯃꯤ. ꯕꯤꯅꯥ ꯂꯩꯃꯕꯨ ꯀꯧꯊꯣꯛꯂꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯦꯟꯊꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯥꯅꯔꯛꯂꯝꯃꯤ. ꯇꯣꯝꯆꯧ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ. ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ. ꯏꯃꯥꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯑꯗꯨ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ. ꯏꯃꯥꯗꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ. ꯏꯃꯥ ꯂꯩꯔꯤꯌꯦ. ꯕꯤꯅꯥꯅ, ꯕꯦꯝꯃ, ꯑꯗꯨ ꯇꯧꯒꯅꯨ. ꯏꯃꯥ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ. ꯑꯗꯨꯗꯗꯤ ꯇꯧꯒꯅꯨ. ꯇꯣꯝꯆꯧꯅ, ꯕꯦꯝꯃ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ. ꯂꯥꯛꯑꯣ, ꯑꯃꯨꯛꯇ ꯂꯥꯛꯑꯣ. ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯇꯥꯇꯣꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ. ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯅꯆꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯕꯗꯤ ꯅꯆꯥ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ. ꯇꯥꯇꯣꯟꯅ, ꯏꯃꯥ, ꯅꯆꯥꯕꯨ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ. ꯑꯩ ꯍꯦꯟꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯃꯥꯅ ꯂꯝ ꯂꯥꯟꯕ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯏꯃꯥ. ꯕꯤꯅꯥꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ. ꯏꯃꯥ ꯂꯨꯍꯣꯡꯕꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ. ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯅꯆꯥꯁꯦ. ꯕꯦꯝꯃ, ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ. ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯨꯗꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯂꯥꯜꯂꯦ. ꯂꯥꯎ ꯂꯥꯎ, ꯏꯄꯥ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ. ꯂꯩꯃꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ. ꯏꯃꯥꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ. ꯅꯪꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯏꯃꯥꯁꯨ ꯅꯇꯨꯡ ꯏꯟꯒꯅꯤꯌꯦ. ꯏꯃꯥꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ, ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ. ꯏꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯁꯨ ꯈꯨꯗꯛ ꯑꯁꯤꯗ ꯁꯤꯒꯅꯤꯌꯦ. ꯇꯥꯇꯣꯟ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ. ꯍꯦꯟꯊꯣꯏ ꯃꯍꯥꯛꯁꯨ ꯑꯁꯥꯎꯕ ꯁꯥꯎꯅꯤꯡꯕ ꯀꯌా ꯐꯥꯖꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯂꯩꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ. ꯇꯣꯝꯆꯧꯅ, ꯑꯩ ꯑꯉꯧꯕꯤ, ꯀꯔꯤꯒꯤ ꯏꯆꯥꯅ ꯁꯨꯝꯅ ꯈꯜꯂꯤꯕ? ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ ꯅꯤꯡꯕ ꯏꯄꯥꯅ ꯊꯨꯡꯍꯜꯂꯒꯗꯕꯅꯤ. ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯏꯄꯥ ꯀꯣꯟꯒꯦ ꯂꯥꯎꯅꯤ. ꯇꯥꯇꯣꯟ ꯍꯔꯥꯎꯅ ꯇꯣꯝꯆꯧꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ. ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯨ.
ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯀꯜꯂꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯋꯥꯁꯛꯄꯨ ꯊꯨꯒꯥꯏꯕ ꯉꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯗ ꯂꯥꯏ ꯑꯩꯒꯤ ꯋꯥꯁꯛꯄꯨ ꯀꯥꯏꯍꯟꯕ ꯉꯝꯃꯤ꯫ ꯏꯇꯩꯃ, ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ꯫ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯏꯆꯥꯁꯤꯡꯒꯤ ꯃꯅꯤꯡ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯩ ꯅꯨꯄꯤ ꯃꯆꯥ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ꯫ ꯅꯈꯣꯏꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔꯒꯤꯗꯃꯛ ꯀꯔꯤꯒꯤ ꯂꯣꯏꯁꯤꯟꯒꯦ ꯈꯜꯂꯤꯕꯅꯣ? ꯂꯥꯎ, ꯏꯄꯥꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯔꯛꯇꯨꯗꯒꯤ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯇꯥꯇꯣꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯀꯤ ꯃꯐꯝꯗꯗꯤ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯇꯥꯇꯣꯟ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯝꯆꯧꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯆꯥꯎꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯍꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫